ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯏꯕꯣꯄꯤꯁꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤꯃꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ 3 ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯅꯥꯍꯜ, ꯑꯗꯨꯒ ꯌꯥꯏꯃ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯅꯥꯌꯥꯏꯃ, ꯑꯇꯣꯟꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯅꯥꯇꯣꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯀꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯀꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯥꯕ ꯑꯗꯨꯒ ꯃꯆꯥ 3 ꯑꯗꯨꯒ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯃꯃꯥ, ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ. ꯅꯆꯥꯁꯤꯡꯒꯅꯦ ꯐꯖꯅ ꯄꯣꯊꯥꯔꯝꯃꯨ." "ꯃꯣꯏ ꯃꯄꯥ, ꯉꯁꯤꯗꯤ ꯊꯕꯛꯇꯣ ꯆꯠꯄꯤꯈ꯭ꯔꯅꯨꯕ. ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯏ. ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕꯤꯌꯨꯕ." "ꯅꯁꯥꯗꯣ ꯌꯥꯝꯅ ꯉꯝꯗ꯭ꯔꯒꯅ ꯑꯃꯥꯏꯕ ꯀꯧꯔꯨꯆꯣ ꯍꯥꯏꯕ꯭ꯔꯣ ꯃꯃꯥ?" "ꯀꯧꯔꯨꯔꯅꯨ ꯃꯣꯏ ꯃꯄꯥ. ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯑꯃꯥꯏꯕꯅ ꯌꯦꯡꯂꯕꯁꯨ ꯐꯕ ꯉꯝꯂꯔꯣꯏꯗꯕ ꯑꯅꯥꯕꯅꯤ." "ꯃꯃꯥ, ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ. ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ." "ꯃꯣꯏ ꯃꯄꯥ, ꯃꯃꯥ ꯑꯩ ꯂꯩꯇ꯭ꯔꯕꯁꯨ ꯃꯣꯏ ꯃꯄꯥꯅ ꯏꯆꯥꯅꯨꯄꯥ 3ꯕꯨ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯎꯀꯣ." "ꯃꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ." "ꯃꯣꯏ ꯃꯄꯥ, ꯑꯩꯁꯦ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ. ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ 3 ꯑꯁꯦ ꯃꯣꯏ ꯃꯄꯥꯗ ꯁꯤꯟꯅꯖꯔꯝꯂꯒꯦ." "ꯃꯃꯥ, ꯌꯥꯔꯦ. ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯅꯨ. ꯅꯁꯥꯗꯣ ꯋꯥꯔꯅꯤ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ." ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯁꯨ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯄꯤꯁꯛ ꯑꯗꯨ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯏꯆꯥꯁꯥ, ꯅꯈꯣꯏ ꯍꯜꯂꯛꯂꯕ꯭ꯔꯥ?" "ꯍꯜꯂꯛꯑꯦ ꯄꯥꯕꯥ." ꯁꯅꯥꯇꯣꯝꯕꯅ, "ꯄꯥꯕꯥ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ. ꯆꯥꯛ ꯆꯥꯒꯦ ꯄꯥꯕꯥ." "ꯄꯥꯕꯅꯅꯦ ꯏꯆꯥ 3ꯒꯤ ꯆꯥꯛ ꯆꯥꯅꯅꯕ ꯆꯥꯛ ꯊꯤꯔꯨꯔꯒꯦ. ꯅꯈꯣꯏ 3ꯅꯦ ꯅꯃꯥꯁꯦ ꯁꯪꯂꯝꯃꯨꯀꯣ." "ꯍꯣꯏ ꯄꯥꯕꯥ." ꯏꯕꯣꯄꯤꯁꯛꯇꯨ ꯆꯥꯛꯈꯨꯝꯗ ꯃꯆꯥꯒꯤ ꯆꯥꯛ ꯊꯤꯕ ꯆꯪꯈꯤ꯫ ꯃꯈꯣꯏ 3ꯗꯨ ꯃꯃꯥꯕꯨ ꯁꯪꯂꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯗꯨ ꯃꯆꯥ 3ꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯥ 3ꯒꯤ ꯃꯀꯣꯛꯇ ꯅꯥꯟꯗꯨꯅ, "ꯏꯃꯥꯒꯤ ꯑꯆꯧꯕ, ꯌꯥꯏꯃ, ꯑꯇꯣꯟꯕ, ꯉꯁꯤꯗꯤ ꯏꯃꯥ ꯅꯈꯣꯏ 3ꯗ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯒꯦ. ꯅꯈꯣꯏꯒꯤ ꯄꯥꯕꯁꯦ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ. ꯅꯈꯣꯏ 3ꯗ ꯆꯥꯎꯔꯒ ꯅꯪꯒꯤ ꯄꯥꯕꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯛꯎꯀꯣ. ꯄꯥꯕꯅ ꯌꯥꯗꯕ ꯊꯕꯛ ꯅꯈꯣꯏ 3ꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯕ ꯌꯥꯗꯦꯀꯣ. ꯏꯃꯥꯗꯤ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ." "ꯏꯃꯥ, ꯅꯪ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯑꯩꯁꯨ ꯂꯥꯛꯀꯦ." "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯆꯥ ꯂꯥꯛꯄ ꯌꯥꯗꯦ." ꯏꯕꯣꯄꯤꯁꯛꯇꯨ ꯃꯆꯥ 3ꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯒ ꯃꯆꯥ 3ꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯁꯨ ꯃꯆꯥ 3ꯅ ꯃꯨꯟꯅꯗꯨꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯣꯟꯅ ꯀꯞꯆꯔꯤ꯫ "ꯃꯃꯥ, ꯅꯪꯕꯨ ꯀꯞꯀꯅꯨꯅꯦ. ꯅꯁꯥꯗꯨ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯅꯤꯅꯦ ꯅꯪꯕꯨ." "ꯃꯣꯏ ꯃꯄꯥ, ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩꯁꯦ ꯀꯨꯏꯅ ꯌꯦꯡꯉꯨ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ." "ꯃꯃꯥ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯅꯪꯅ ꯁꯤꯗ꯭ꯔꯤꯉꯩ ꯑꯩ ꯍꯥꯟꯅ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ?" "ꯅꯠꯇꯦ ꯃꯣꯏ ꯃꯄꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ. ꯑꯩ ꯃꯣꯏ ꯃꯄꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯂꯔꯣꯏ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯏꯕꯣꯄꯤꯁꯛ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯗꯨꯅ ꯇꯣꯝꯕꯤ ꯃꯆꯥꯅ ꯋꯥꯔꯤ ꯂꯤꯕꯤꯔꯤ꯫ ꯋꯥꯔꯤ ꯁꯨꯝ ꯂꯤꯔꯝꯕꯗꯒꯤ ꯇꯣꯝꯕꯤ ꯃꯆꯥꯗꯨ ꯁꯣꯔ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯆꯥ ꯌꯥꯝꯅ ꯋꯥꯅ, "ꯏꯆꯥꯁꯥ, ꯅꯪ ꯄꯥꯕꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ. ꯏꯃꯥ ꯁꯣꯔ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯔꯦ." ꯁꯅꯥꯍꯜꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯀ ꯁꯅꯥꯍꯜꯒꯗꯨ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯃꯃꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯃꯣꯏ ꯃꯄꯥ, ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯔꯦ. ꯉꯁꯤꯗꯤ ꯏꯆꯥ 3 ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ. ꯃꯣꯏ ꯃꯄꯥ, ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ."
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯏꯕꯣꯄꯤꯁꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯃꯃꯥ, ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯏꯆꯥ ꯑꯍꯨꯝ ꯑꯁꯤ ꯀꯅꯥꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯒꯗꯧꯔꯤꯕꯅꯣ? ꯏꯕꯣꯄꯤꯁꯛꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯈꯩꯁꯨ ꯆꯪꯂꯛꯇꯨꯅ ꯏꯕꯣꯄꯤꯁꯛꯄꯨ ꯊꯦꯝꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯃꯒꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯥꯔꯕꯅꯤꯅ ꯀꯞꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯅꯤ, ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯃꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯁꯅꯥꯇꯣꯝꯕꯗꯣ ꯃꯄꯥꯗ ꯃꯃꯥꯕꯨ ꯍꯦꯛ ꯍꯦꯛ ꯍꯪꯂꯝꯃꯤ꯫ ꯃꯆꯥꯅ ꯃꯃꯥ ꯍꯪꯂꯛꯄ ꯑꯗꯨꯗ ꯏꯕꯣꯄꯤꯁꯛꯇꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯁꯅꯥꯇꯣꯝꯕꯗꯣ ꯃꯄꯥꯗ ꯃꯃꯥꯕꯨ ꯍꯪꯂꯝꯃꯤ꯫ ꯕꯥꯕꯥ, ꯑꯩꯈꯣꯏ ꯃꯥꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣ? ꯑꯩꯈꯣꯏꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ꯫ ꯑꯩ ꯏꯃꯥ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯕꯥꯕꯥ꯫ ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯅꯃꯥꯗꯣ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯀ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒ ꯌꯥꯏꯃꯒ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯁꯅꯥꯇꯣꯝꯕꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯕꯨꯛ ꯐꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯇꯨꯅ ꯎꯃꯪꯗ ꯎ ꯌꯥꯜꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯍꯜꯅ, ꯑꯇꯣꯟꯕ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯗꯤ ꯊꯤꯅꯅꯕ ꯇꯧꯔꯨꯔꯣ꯫ ꯆꯥꯛ ꯂꯥꯝꯕꯅꯅꯦ ꯆꯥꯛꯂꯥꯏ ꯍꯧꯒꯗꯧꯔꯦ꯫ ꯍꯣꯏ ꯇꯥꯆꯧ, ꯅꯅꯥꯎ ꯆꯥꯛ ꯊꯤꯖꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯄꯥꯒ ꯃꯌꯥꯝꯕ ꯑꯅꯤꯗꯨꯒꯗꯤ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯅ ꯑꯃꯨꯛ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯕꯨ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯇꯥ ꯁꯅꯥꯍꯜ ꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯨꯝꯅ ꯃꯔꯝ ꯃꯣꯛꯄ ꯄꯥꯈꯪꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯇꯦ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯖꯥꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯐꯥꯔꯒ ꯅꯝꯗꯨꯅ ꯂꯩꯁꯤꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯐꯥꯔꯒ ꯃꯁꯥꯅ ꯌꯥꯗꯦ ꯑꯃꯨꯛ ꯍꯥꯏꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯅꯣꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯌꯥꯏꯃꯁꯨ ꯁꯟ ꯂꯧꯁꯤꯜꯂꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯌꯥꯏꯃꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯥꯗ ꯁꯟ ꯍꯣꯏꯔꯒ ꯂꯥꯛꯏꯁꯤꯕꯨ ꯇꯥ ꯁꯅꯥꯌꯥꯏꯃ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯅꯨꯄꯤ ꯑꯇꯩꯗꯨꯁꯨ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯅꯤꯅꯦ, ꯑꯁꯤꯗꯤ ꯇꯥ ꯁꯅꯥꯌꯥꯏꯃꯅꯦ꯫ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯒꯅꯨ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯗꯅ꯫ ꯀꯥꯟꯅꯗꯦ ꯇꯥ ꯁꯅꯥꯌꯥꯏꯃꯁꯦ, ꯉꯁꯤꯗꯤ ꯁꯥꯟꯅꯁꯤꯀꯣ꯫ ꯏꯇꯥ, ꯇꯥ ꯁꯅꯥꯌꯥꯏꯃꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝ ꯊꯤꯕꯅꯤ꯫ ꯑꯃꯨꯛ ꯂꯛꯅꯔꯨꯔꯒ ꯊꯤꯅ ꯑꯃꯨꯛ ꯉꯥꯡꯉꯝꯃꯗꯤ ꯑꯩꯈꯣꯏ ꯏꯀꯥꯏꯅꯤꯀꯣ꯫ ꯏꯁ, ꯏꯇꯥ, ꯄꯥꯈꯪꯗ ꯂꯩꯁꯥꯕꯤꯅ ꯂꯛꯅꯕꯕꯨ ꯀꯔꯤꯒꯤ ꯊꯤꯅ ꯉꯥꯡꯗꯣꯏꯅꯣ? ꯃꯣꯏꯁꯨ ꯑꯩꯈꯣꯏꯅ ꯂꯛꯅꯔꯛꯑꯦꯅ ꯍꯔꯥꯎꯔꯝꯗꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯍꯥꯏꯅꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯁꯅꯥꯌꯥꯏꯃ ꯇꯥꯅꯅꯕ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯑꯣ ꯇꯥ ꯁꯅꯥꯌꯥꯏꯃ, ꯁꯟ ꯂꯧꯁꯤꯜꯂꯨꯏꯔꯣ? ꯁꯅꯥꯌꯥꯏꯃꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯁꯤꯡꯁꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯑꯃꯨꯛ ꯂꯩꯔꯦꯅꯦ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ꯫ ꯁꯅꯥꯌꯥꯏꯃꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯂꯧꯁꯤꯜꯂꯨꯕꯅꯤ ꯏꯆꯜꯁꯥ꯫ ꯑꯗꯣ ꯇꯥ ꯁꯅꯥꯌꯥꯏꯃ, ꯅꯪꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯊꯣꯂꯛꯑꯦ꯫ ꯇꯥ ꯁꯅꯥꯌꯥꯏꯃ, ꯅꯪ ꯑꯩꯅ ꯀꯣꯏꯗ ꯌꯥꯗ꯭ꯔꯦꯍꯦ꯫ ꯅꯪ ꯑꯩꯅ ꯀꯣꯏꯔꯅꯤꯀꯣ꯫ ꯅꯁꯛ ꯈꯨꯊꯤ ꯂꯥꯛꯇꯤꯁꯤꯡꯗꯨꯒ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯒꯁꯨ ꯄꯥꯝ ꯁꯥꯔꯤ꯫ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ꯫ ꯆꯠꯊꯣꯛꯑꯦ, ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯣ ꯁ꯭ꯋꯥꯏꯗ꯫ ꯍꯌꯦꯡꯈꯩꯗꯤꯅꯦ ꯑꯩꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯒ ꯂꯩꯔꯝꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯌꯥꯏꯃꯗꯨ ꯁꯟꯁꯤꯡ ꯑꯗꯨ ꯍꯣꯏꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯁꯅꯥꯌꯥꯏꯃꯅ ꯉꯥꯡꯂꯝꯕ ꯑꯗꯨꯗ ꯏꯀꯥꯏꯅ ꯂꯩꯍꯧꯏ꯫
Nupi amana masigi nupase hayeng makai laknarubaga yaba jat nateko pura mata amagi nupani aina ngasai na haidro da sanai amase kainoma tawbane hairunona hojikti pharinine se asomna nupi sing adu hainarami asomna numidangi matam oisilakli Sanatombudu chak thongba hawri ibopi saksu phunga adu mai hawgatuna makhwang adu yairi Sanahalga sanayai magasu chakhumda changlai sanayai mana atonba nangi chak tubu loidribarane haibo chak lamana yadrene he loire da yai thirage asumna Sanatombana chak adu thiduna makhoi punna chaminarami chak chaba tokladuna machin mana ahum changduna thabak loisilami loiraduna funga aduda ikoi koina mai tiklami ibo pisakna machanupa ahumbu yengduna asumna hairami Ichasa nakoi su khula sida sum leirabadi ipagumna wana hingnagani aduna hayengse yum thadokduna chattuna nakoi chanagadaba sinpham amamam thiruro aduga chahi amagi matungda yum masida amuk halo macha ahumadaso mapagi wa aduda yarami asumna numito hauki mathangi numita machal manau ahumado makhoi pugadaba mapot machai singadu yomduna mapabu khurumjaduna mayumdagi thoraklami makhoi ahumna sum lakpada lamlong ahum phangba lambi ama leirami Sanahalna hairai yaima nang asigi lambi asida chalo aduga tonba nangna asigi lambi asomda chalo aikhoi tokhai ba lambi da chatnaduna aikhoi ga chanaga doba sinpham amamam thirurasi babana hairakpagi matungina chahi ama pharakpaga mafam asida amuk thengnasi mayambagi wa aduda yaimaga atonbaga su yarami machin mana ahumda tokhai ba lambi da chanakhirami Sanahal asumna leptana lakpana ahal khara oiraba nupa amana thang haiduna leirambadu ubada Sanahal ahal adugi manakta changduna asumna haijarami Baba aihag athapa khulamadagi lakpani aigi babana aiga chanagadaba sinpham ama thirucho haiduna lakpani babana aibu nungsibiduna thang yanba do aibu su tambiyu ahal nupa aduna phare nupa macha ai nangbu thang yanaba tambiraki aingonda thang yanaba tambinaba hairabasu aina yakhidabani nangse arapa khuldagi lakpani hairabanina aina nangbu thang yanaba tambiraki matam khara aigi yumda aigi thabak tawduna leiro babana taw haiba thabak khudingmak ai tawjage asumna Sanahaldo ahal nupa adugi mayumda leirami sanayai mana sum lakpada umang ama yauraklami umang aduda nupa ama makhuta lirungten paiduna uchik halibadu sanayai mana urami nupa adu makhut yamna chummi mana kapa ten amata soide nupa adugi ten kapa haibadu ubada sanayai mana khali nupa ase achamba nupa amadi oiraroi magi manakta changduna aibu ten kapa tambiyu haina hekta haijaruraki Asikana sanayai madu nupa adugi manakta changlai ten kapa nupa aduna kanano nupa macha nahakti kanano aikhogi khul asigi mi su mande nangbu mafam asida kari tawba laklibu hayuni khura ai mafam asida aige chanaba thabak ama thiba lakjabani ai su ten kapa se yamna pamjai khurana aibu chanbiduna aibu ten kapa khara tambi khurana taw haiba thabak to ai loina tawsaki phare nupa macha nangna ten kapa haininglabadi ai nangbu ngasidagi ten kapa tambiragi asumna nupa aduna sanayai mapu ten kapa tambirami Sanatombasu sum leptana lakpada yot suba nupa ama thengnarami Sanatombasu yot suba nupa adugi manakta changduna asumna hairami Mama aise athapa khulamadagi lakpani mamana suriba thabakta aibusu khara tambiyo mama nangbu aina suriba thabak asibu suningrani nupa macha suningi mama phare adudi aina nangbu tambiraki yot suba nupa aduna Sanatombabu yot suba tambirami asumna tha kharadi hawkre Sanahal su thang yanaba tambadagi thang yanaba phajana haire Sanayai masu ten kapa nupa aduna ten kapa tambibadagi ten kapa phajana haire aduga Sanatombasu
ꯌꯣꯠꯀꯤ ꯊꯕꯛ ꯄꯨꯝꯕ ꯍꯩꯔꯦ꯫ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏꯅ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯣꯏꯅ ꯊꯦꯡꯅꯁꯤ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯗꯨꯅ ꯃꯆꯤन ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏꯌꯨ ꯑꯆꯧꯕ, ꯅꯪꯅ ꯀꯔꯤꯅ ꯍꯩꯔꯛꯂꯕ?" "ꯕꯥꯕꯥ, ꯑꯩꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯒ ꯊꯥꯡ ꯌꯥꯅꯕ ꯌꯥꯝꯅ ꯍꯩꯕ ꯑꯍꯜ ꯑꯃꯒ ꯊꯦꯡꯅꯩ꯫ ꯑꯍꯜ ꯑꯗꯨꯗꯒꯤ ꯅꯆꯥꯅ ꯊꯥꯡ ꯌꯥꯅꯕ ꯇꯝꯖꯔꯛꯏꯗꯣ ꯕꯥꯕꯥ." "ꯑꯣ, ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯌꯥꯏꯃ, ꯅꯪꯒꯤ ꯑꯃꯨꯛ ꯍꯥꯏꯌꯨ." "ꯕꯥꯕꯥ, ꯅꯆꯥꯗꯤ ꯎꯃꯪꯗ ꯇꯦꯟ ꯀꯥꯞꯄ ꯌꯥꯝꯅ ꯍꯩꯕ ꯈꯨꯔꯥ ꯑꯃ ꯊꯦꯡꯅꯗꯨꯅ ꯈꯨꯔꯥ ꯑꯗꯨꯗꯒꯤ ꯇꯦꯟ ꯀꯥꯞꯄ ꯇꯝꯖꯔꯛꯏ ꯕꯥꯕꯥ." "ꯌꯥꯝ ꯐꯔꯦ, ꯌꯥꯝ ꯐꯔꯦ꯫ ꯑꯇꯣꯟꯕ, ꯅꯪꯗꯤ ꯀꯔꯤ ꯇꯝꯂꯛꯂꯕ?" "ꯕꯥꯕꯥ, ꯑꯩꯗꯤ ꯌꯣꯠ ꯁꯨꯕ ꯌꯥꯝꯅ ꯍꯩꯕ ꯃꯥꯝꯃ ꯑꯃꯒ ꯊꯦꯡꯅꯕꯗꯒꯤ ꯅꯆꯥꯗꯤ ꯌꯣꯠ ꯁꯨꯕ ꯑꯣꯏꯅ ꯇꯝꯖꯔꯛꯏ ꯕꯥꯕꯥ." "ꯀꯔꯤ? ꯅꯌꯥꯝꯕ ꯑꯅꯤ ꯑꯁꯤꯅ ꯊꯥꯡ ꯇꯦꯟ ꯇꯝꯂꯒ ꯅꯪꯅ ꯌꯣꯠ ꯁꯨꯕ ꯇꯝꯂꯛꯏ ꯍꯥꯏꯕ? ꯌꯣꯠ ꯁꯨꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣꯅꯦ ꯅꯪꯕꯣ?" "ꯕꯥꯕꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯥꯡ ꯁꯥꯕ, ꯌꯣꯄꯥꯛ ꯁꯥꯕ ꯂꯣꯏꯅ ꯍꯩꯔꯦ." ꯁꯅꯥꯍꯜꯅ ꯌꯥꯏꯃꯒ ꯑꯩꯒꯗꯤ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯨꯔꯅꯤ꯫ ꯑꯇꯣꯟꯕ, ꯅꯪꯗꯤ ꯌꯨꯝꯗ ꯌꯣꯠ ꯁꯨꯍꯧꯔꯣꯅꯦ." ꯁꯅꯥ ꯌꯥꯏꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯇꯥꯆꯧ, ꯑꯩꯈꯣꯏ ꯑꯇꯣꯟꯕꯗꯤ ꯍꯥꯟꯅꯗꯩꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯂꯒ ꯃꯥꯅ ꯌꯨꯝ ꯑꯗꯨꯝ ꯁꯪꯍꯧꯔꯤꯗꯨꯗꯤ, ꯍꯧꯖꯤꯛꯁꯨ ꯁꯪꯖꯍꯧꯔꯁꯅꯨ." ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕꯕꯨ ꯀꯔꯦꯝꯅꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯃꯒꯗꯨ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯂꯥꯟꯃꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯅꯥꯍꯜꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯡ ꯌꯥꯅꯕ ꯍꯩꯕ ꯂꯥꯟꯃꯤ ꯑꯃꯒ ꯊꯥꯡ ꯌꯥꯅꯍꯜꯂꯝꯃꯤ꯫ ꯁꯅꯥꯍꯜꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯂꯝꯃꯤ꯫ ꯁꯅꯥꯍꯜꯒꯤ ꯊꯥꯡ ꯌꯥꯅꯕ ꯍꯩꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯁꯅꯥꯍꯜꯕꯨ ꯂꯥꯟꯃꯤ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯅꯥꯌꯥꯏꯃ ꯑꯃꯨꯛ ꯆꯥꯡꯌꯦꯡꯂꯝꯃꯤ꯫ ꯁꯅꯥꯌꯥꯏꯃꯒꯤ ꯇꯦꯟ ꯀꯥꯞꯄꯗ ꯈꯨꯠ ꯆꯨꯝꯕ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯁꯨ ꯁꯅꯥꯌꯥꯏꯃꯕꯨꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯃꯒꯗꯨ ꯀꯣꯅꯨꯡꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯃꯒꯁꯨ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯌꯣꯠ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯊꯥꯡ ꯁꯥꯕ, ꯌꯣꯄꯥꯛ ꯁꯥꯕ ꯑꯁꯤ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯁꯅꯥꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯥꯡ ꯁꯥꯍꯟꯕ, ꯌꯣꯄꯥꯛ ꯁꯥꯍꯟꯕ ꯇꯧꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯒꯤ ꯁꯤꯟꯐꯝ ꯑꯗꯨ ꯀꯌꯥ ꯄꯥꯝꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯁꯤꯟꯐꯝ ꯑꯗꯨꯅ ꯅꯨꯄꯥ ꯊꯣꯛꯄ ꯁꯤꯟꯐꯝꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯃꯒꯕꯨ ꯀꯧꯍꯜꯂꯝꯃꯤ꯫ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯃꯒꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯎꯕꯗ ꯃꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯗꯨꯅ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯝꯕ ꯅꯌꯥꯊꯪ ꯂꯩꯕꯒꯦ? ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯟ ꯇꯧꯅꯅꯕ ꯄꯥꯎ ꯊꯥꯔꯛꯂꯤ꯫ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯗꯤ ꯅꯈꯣꯏ ꯑꯅꯤꯅꯤ꯫ ꯑꯗꯨꯅ ꯂꯥꯟ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯁꯤ." "ꯐꯒꯅꯤ ꯅꯤꯡꯊꯧ, ꯂꯥꯟ ꯆꯠꯅꯅꯕ ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯖꯔꯨꯔꯒꯦ." ꯑꯁꯨꯝꯅ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯃꯒꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀ ꯂꯥꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯃꯒꯗꯨ ꯃꯄꯥꯕꯨ ꯈꯨꯔꯨꯝꯕ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯍꯜꯅ, "ꯕꯥꯕꯥ, ꯅꯆꯥ ꯑꯩꯈꯣꯏ ꯂꯥꯟ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯂꯥꯟ ꯑꯁꯤꯗ ꯅꯆꯥꯁꯤꯡꯅ ꯃꯥꯏ ꯄꯥꯛꯄ ꯄꯤꯅꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯃꯒꯗꯨ ꯃꯄꯥꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯑꯁꯨꯝꯅ ꯕꯣꯔ ꯄꯤꯔꯝꯃꯤ꯫ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯁꯤꯡꯅ ꯆꯠꯀꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯏꯆꯥꯁꯤꯡꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯃꯨꯛ ꯍꯜꯂꯛꯎ꯫ ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯟꯐꯝꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯌꯥꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯣꯟ ꯑꯅꯥ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯅꯈꯣꯏꯅ ꯀꯜꯂꯨ꯫ ꯕꯥꯕꯥ, ꯀꯩꯗꯧꯅꯨꯡꯗ ꯅꯆꯥꯁꯤꯡꯅ ꯂꯥꯟꯐꯝꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯖꯔꯣꯏ꯫ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯊꯥꯒꯅꯤ." ꯁꯅꯥꯌꯥꯏꯃꯅ,
Baba, matamse theng. Nachasing konung channanaba amuk tawrage. Nachasing na lan ngamduna babagi nakta amuk halakike ko baba. Phare phare ichasa channanaba tawro. Ichasing na lan mai paknanaba. Ipana taibang sema mapu mangonda thawni jage. Asumna Sanahalga Sanayaymaga konungda amuk chatkre. Sanatombadi migi thang piba chatlingaida mayamba ani laklambadu khanglamde. Sanatombana mayumda halakpada laikagi mi amana haireklami. Maduda Sanatombado mayumda halaktuna. Baba, aikhoi ta chawga tayaiga laambro yumda. Laame, kari tawre. Ta chawga tayaigana aibu hanglambro baba. Hanglamde. Nang ta chawga tayaigado lan chatkani haiduna aibu khurumba laklamani. Nang na oisu oiroidabada thang saduna adum lei. Nang ta chawga tayaigado ining thawna yamna luna tawi haibani. Nang ta chawga tayaigada haihallaga nang su konungda thabak ama tawnanaba tawsi. Baba, aidi konung thabak tawningde. Babagi nakta laiduna thang sabasina hena nungai. Nungai ni nangni. Ipana hairibase. Nang sunayamba anigumna nungai na lainanabani ni he. Tanja aduda thang sabagi mi khara laklami. Sanatomba sumagi yot supam aduda changkre. Ibo bisaksu imungda changkre. Somda Sanahalga Sanayaymaga lanmi sing adugi luchingba oiduna yeknabagi lanmi singa lanthengdarami. Sanahalna thangna yeknabagi lanmi sing adugi makok kaktuna hatlami. Sanayaymasu sagol tongduna yeknabagi lanmi sing adu tena kaptuna hatlami. Sanahalga Sanayaymaga tana hatpada yeknabagi lanmi mayam ama sirami. Ningthauti Sanahalga Sanayaymaga gi mathawna maringjal adu ubada yamna haraurami. Yeknaba lanmi amata leitre. Yeknabagi ningthaw adu lanfam thadoktuna chenki. Lanfam adu makhoina mai paklami. Laibak tuma lan ngambagi harau tayamba phongdoknarami. Ningthawna Sanahalga Sanayaymaga manakta kauduna sumna hairami. Nakhoi anigi lanfamda nathawna leiba adu ubada. Ningthaw aidi pungpen pele. Aduna nakhoi anibu ngasidagidi lanmi singi makok haplabani. Sanahalga Sanayaymaga ningthawgi wadu tabada yamna haraurami. Makhoi anidu ningthawbu khurumjarami. Makhoi anidu mayumda laktuna pau pumba mapada tamlami. Ibo bisaksu macha singi nungaiba pau adu tabada yamna haraurami. Sanahalna, Baba, ngasidi yumda leiraga hayeng ayuk ngana konungda amuk chattoini. Oh, ngasi sida leigani haiba. Baba yamna nungaire. Icha singa punna chak chaminadaba kuire. Nanawa tonbada insang ahawba ama thonghalaga charasi. Hoi Baba. Ado Baba, aikhoi atonbadi ude mabu kai chakhibage. Oh, migi yopak sarambani. Piruni haina chatkibani. Ado achauba yaima. Nanaw atonbasisu ningthawda hainaraga thabak ama tawhansidana. Baba, aikhoi atonbagi mapanga khusonasi ubada. Ining thawna thabak piu haiba yaroida. Magi yotse dum sajarasanu. Mapa macha makhoi ahumdo wari sanarami. Asumna matam khara hawkre. Nongma ningthawgi amata pokchawi Rajkumari Sakhenbido manai kharaga lam koiba chatpada mi phattaba kharana phaduna pukhirame. Rajkumari phakibagi pawasi lanmi amana chelaktuna ningthawda tamlami. Ningthawdu pawdu tabada makok paiduna khanglami. Lanmi aduna mi phattaba sing aduna pirami haiduna che amasu pirami. Ningthawna che aduda iriba sing adu parami. Nangna nangi nachanupi Rajkumari gi thawai kaninglabadi. Mitrangi lik adubu aikhoida piyo. Nangna mitrangi lik adubu aikhoida pidrabadi. Nangi nachanupi Rajkumari Sakhenbibu hatkani. Ningthawdu che aduda iriba sing adu parubadagi amuk hena matha sarami. Ningthawna khalli. Mi phattaba sing aduda mitrangi lik asibu pikiba thoklabadi. Taibang malem ase soidana mutlagani. Aduna mitrangi lik asidi aina makhoida sukpi piroi. Kanalai, nakhoi khara chatuna lanmi singi luchingba Sanahalga Sanayaymaga bukauro. Phagani ningthaw. Nanai aikhoi haijaruragi ningthaw. Manai adu chatuna Sanahalga Sanayaymaga du hairami. Sanahalga Sanayaymaga su ningthawgi manakta laklami.
ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯤꯡꯊꯧꯕꯨ ꯎꯕꯗ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ? ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯍꯦꯟꯕꯤꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯣꯡꯒꯨꯜꯕꯨ ꯂꯤꯕꯤꯔꯨꯆꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯒꯦ꯫ ꯁꯣꯏꯗ ꯉꯥꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯔꯛꯇꯨꯅ ꯏꯅꯤꯡꯊꯧꯗ ꯁꯤꯟꯅꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯁꯅꯥꯇꯣꯝꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯕꯥꯕꯥ, ꯅꯆꯥ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯟꯕ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯁꯅꯥꯇꯣꯝꯕꯅ, ꯇꯥꯆꯧ, ꯇꯌꯥꯏ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯅꯪ ꯂꯥꯛꯑꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯊꯥꯡ ꯇꯦꯟꯁꯨ ꯑꯃꯠꯇ ꯍꯩꯕ ꯅꯠꯇꯦ, ꯋꯥꯏ ꯆꯤꯟꯅꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯃꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯥ ꯊꯪꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯠ ꯑꯃ ꯂꯩꯕꯅꯤ꯫ ꯄꯥꯠꯇꯨꯒꯤ ꯃꯌꯥꯏꯗ ꯆꯤꯡ ꯑꯃ ꯂꯩꯕꯅꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯣꯟꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯕꯅꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯗ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯝꯃꯤ ꯍꯥꯏꯅ ꯇꯥꯏ꯫ ꯅꯈꯣꯏꯅ ꯇꯣꯡꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯨꯅ ꯌꯥꯎꯕ ꯍꯤ ꯑꯆꯧꯕ ꯑꯃ ꯊꯧꯔꯥꯡ ꯇꯧꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅꯅꯤꯡꯕ ꯃꯤ ꯂꯣꯏꯅꯈꯣ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯆꯠꯆꯒꯦ꯫ ꯑꯇꯣꯞꯄ ꯀꯅꯥ ꯂꯣꯏꯅꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯤ ꯑꯆꯧꯕ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯆꯤꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯆꯤꯡ ꯑꯗꯨ ꯀꯥꯒꯦ ꯇꯧꯕꯒ ꯍꯥꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯁꯅꯥꯍꯜꯒ ꯁꯅꯥꯌꯥꯏꯃꯒꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯐꯠꯇꯕ ꯃꯀꯣꯛ ꯑꯗꯨꯅ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯐꯥꯅꯅꯕꯁꯨ ꯍꯣꯠꯅꯖꯕ ꯁꯥꯏ꯫ ꯍꯦ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯅꯤꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯊꯝꯂꯤꯕ ꯁꯔꯪ ꯑꯗꯨꯗ ꯄꯨꯟꯅ ꯊꯝꯃꯨ꯫ ꯐꯠꯇꯕ ꯅꯨꯄꯥ ꯈꯔꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯊꯝꯂꯤꯕ ꯁꯔꯪ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯗꯨ ꯍꯤ ꯑꯗꯨꯗꯒꯤ ꯀꯨꯝꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯃꯀꯣꯛ ꯑꯗꯨ ꯁꯅꯥꯇꯣꯝꯕꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯅꯊꯋꯥꯏ ꯃꯆꯥ ꯑꯗꯨ ꯊꯥꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ? ꯁꯅꯥꯇꯣꯝꯕꯅ, ꯑꯩ ꯌꯣꯠ ꯁꯨꯖꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯅ ꯀꯔꯝꯅ ꯁꯦꯟ ꯇꯥꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯤ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯍꯤ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯍꯥꯛꯄꯨ ꯆꯥꯟꯕꯤꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯄꯤꯅꯕꯤꯌꯨ꯫ ꯅꯪ ꯊꯥꯡ ꯁꯥꯕꯗꯤ ꯍꯩꯕ꯭ꯔꯥ? ꯑꯩ ꯂꯣꯏꯅ ꯍꯩꯖꯩ꯫ ꯐꯔꯦ, ꯉꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯗꯨꯅ ꯂꯩꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯋꯥꯠꯄ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯊꯕꯛ ꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯃꯅ ꯁꯅꯥꯇꯣꯝꯕꯕꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯁꯨꯔꯨꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯊꯥꯡ ꯁꯥꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯒꯤ ꯊꯥꯡ ꯁꯥꯕ ꯍꯩꯕ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯃꯀꯣꯛ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯦ꯫ ꯁꯅꯥꯇꯣꯝꯕ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯤ, ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ꯫ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯤ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯏꯁꯤꯡ ꯀꯜꯂꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯀꯜꯂꯤꯉꯩ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯅ ꯏꯟꯁꯥꯡ ꯑꯗꯨꯗ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯤ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯕꯨ ꯏꯁꯤꯡ ꯄꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯏꯁꯤꯡꯗꯨ ꯊꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯕꯗꯒꯤ ꯇꯨꯝꯅꯈ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨ ꯇꯨꯝꯈ꯭ꯔꯦ ꯈꯪꯕꯒ ꯁꯅꯥꯇꯣꯝꯕꯗꯨ ꯃꯌꯥꯝꯕ ꯑꯅꯤꯒ ꯔꯥꯖꯀꯨꯃꯥꯔꯒ ꯊꯝꯂꯤꯕ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯌꯥꯏꯃꯒ ꯁꯅꯥꯍꯜꯒꯗꯨ ꯃꯅꯥꯎꯅꯨꯄꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ, ꯑꯇꯣꯟꯕ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ? ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯗꯧꯔꯤꯕ? ꯁꯔꯪ ꯑꯁꯤꯗꯤ ꯁꯣ ꯑꯆꯧꯕ ꯑꯃꯅ ꯂꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯆꯧ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ꯫ ꯍꯧꯖꯤꯛꯃꯛ ꯁꯣ ꯑꯃ ꯁꯥꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯅ ꯁꯣ ꯑꯃ ꯁꯥꯗꯨꯅ ꯁꯔꯪ ꯑꯗꯨꯗꯒꯤ ꯃꯌꯥꯝꯕ ꯑꯅꯤꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯕꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯤ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯃꯌꯥꯝꯕ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ, ꯇꯥꯆꯧ, ꯇꯌꯥꯏ, ꯅꯅꯥꯎ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯧꯔꯝꯃꯤ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ꯫
ꯑꯁꯤ ꯍꯥꯏꯗꯅ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯍꯤ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ ꯑꯗꯨꯒ ꯊꯥꯎꯒ ꯃꯩꯈꯦꯠ ꯑꯃꯒ ꯂꯧꯗꯨꯅ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯍꯤ ꯑꯗꯨ ꯃꯩ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯍꯤ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯇꯥꯆꯧ ꯇꯌꯥꯏ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯗꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯈꯦꯟꯕꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯁꯈꯦꯟꯕꯤꯅ ꯏꯄꯥ ꯅꯤꯡꯊꯧ ꯉꯁꯤ ꯏꯄꯥ ꯅꯤꯡꯊꯧꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯤꯕꯁꯦ ꯏꯕꯨꯡ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯏꯕꯨꯡ ꯁꯅꯥꯇꯣꯝꯕꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯃꯥꯒꯤ ꯂꯧꯁꯤꯡꯅ ꯉꯁꯤ ꯅꯆꯥꯅ ꯊꯦꯛꯇ ꯀꯥꯏꯗꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯤ ꯁꯅꯥꯇꯣꯝꯕ ꯅꯪꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯅꯍꯥꯛꯀꯨꯝꯕ ꯃꯤꯗꯤ ꯑꯇꯥꯡꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯁꯈꯦꯟꯕꯤꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯁꯅꯥꯇꯣꯝꯕꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ ꯁꯈꯦꯟꯕꯤꯒ ꯁꯅꯥꯇꯣꯝꯕꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ